ngarang manipur gi tongan ba state level CSO sing amadi mahairoi lup sing punsinduna apun balup tara humdoina haukiba mastera humdoida government of India ga peace agreement taunariba yawolo pambaina lutingba UNLF MPA gi chief of army staff 𝗘𝗫𝗔𝗏𝗚 LS thoiba yauna lutingba ahumbu NIA fajan kibagi mayokta yaningdaba fongdoktuna pung nifunipan gi oiba manipur pumba kaukiba general strike adu hauzik chathariba class 10 amadi 12 ki examination sing asigi yenglaga amasung laiba ki oidiba awaba fibam singi matangda kupna khanaraba matungda general strike asi pung kunmari da tensile haina luptara humdoina punna thadorakpa chirolamana lautorakli Cherol asina hai adumoinamak general strike asi handokrabasu hayeng March 13 tagi miyamna mafam khudingmakta makhatana ayuk nungthilgi matamda wakat mifam famba mass rally chatpaga loinana numidangi matamdana maira khongchat chatpiduna fajan kiba manipur miyamgi lootingba ahumbu condition amata yaudana thadoraknaba government of India amasung government of manipur gi mafamda akanba pressure pinaba democratic oiba khongjang changsin biu haina luptara humdoya sina appeal tawri